ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯐꯖꯕꯤ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯅꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯥꯁꯨ ꯃꯆꯥ ꯄꯥꯈꯪ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ, ꯉꯥꯎꯔꯤꯕ ꯂꯥꯡꯂꯤꯕ꯫ ꯐꯖꯕꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯃꯃꯤꯠ ꯉꯥꯎꯕ ꯑꯗꯨꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯐꯖꯕꯤ ꯆꯥꯎꯕꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯐꯖꯕꯤ ꯃꯐꯤ ꯁꯦꯝꯗꯨꯅ ꯐꯩ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯃꯥꯅ ꯇꯧꯕꯗ ꯌꯥꯒꯗ꯭ꯔꯣ? ꯉꯁꯤꯗꯤ ꯐꯖꯕꯤ ꯑꯩꯒꯤ ꯂꯤꯂꯥ ꯁꯥꯟꯅꯒꯦ꯫ ꯑꯩ ꯑꯃ ꯂꯩꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯨꯅ? ꯑꯁꯤ ꯍꯥꯏꯔꯒ ꯉꯧꯅ ꯅꯥꯟꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯏ ꯑꯗꯨ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤ꯫ ꯆꯥꯎꯕ ꯂꯤꯠꯂꯤꯕ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯅ ꯆꯪꯂꯛꯏ꯫ ꯆꯥꯎꯕ ꯐꯖꯕꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯐꯖꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯥꯎꯕ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯑꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯐꯖꯕꯤ ꯅꯠꯇ꯭ꯔꯅꯦ? ꯆꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯐꯖꯕꯤꯕꯨ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯥꯅꯤꯗ, ꯐꯖꯕꯤꯅꯤꯗ꯫ ꯆꯥꯎꯕ ꯐꯖꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯐꯖꯕꯤ, ꯀꯩꯅꯣꯅꯦ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯐꯖꯕꯤ ꯆꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯃꯥꯏ ꯃꯌꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ? ꯆꯥꯎꯕ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯖꯕꯤ ꯑꯃꯨꯛꯀꯁꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯑꯩꯅꯦ, ꯅꯪꯒꯤ ꯐꯖꯕꯤꯅꯤ, ꯃꯟꯇ꯭ꯔꯤ ꯆꯥꯎꯕꯒꯤ ꯂꯣꯏꯅꯕꯤ ꯐꯖꯕꯤ꯫ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯔꯣ? ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯃꯦ? ꯐꯖꯕꯤ ꯃꯔꯩꯒꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ? ꯍꯦꯔꯥ ꯐꯖꯕꯤ, ꯅꯪꯁꯤꯗꯤ ꯃꯊꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ꯫ ꯆꯥꯎꯕ ꯍꯧꯒꯠꯂꯛꯏ꯫ ꯐꯖꯕꯤ ꯆꯥꯎꯕꯒꯤ ꯐꯨꯔꯤꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ, ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯦ ꯑꯃꯨꯛꯇ ꯈꯨꯝꯒꯠꯂꯨꯁꯦ꯫ ꯌꯦꯡꯉꯨ, ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯠꯈꯤꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯅꯤ꯫ ꯅꯪꯅ మꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯐꯖꯩ ꯄꯛꯆꯩ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯁꯦꯠꯂꯕꯅꯤ꯫ ꯆꯥꯎꯕ ꯐꯖꯕꯤꯅ ꯅꯍꯥꯟꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ꯫ ꯆꯥꯎꯕ ꯁꯥꯎꯔꯞꯅ ꯆꯠꯊꯣꯛꯑꯣꯗ ꯐꯖꯕꯤ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯈꯠꯈ꯭ꯔꯦ꯫ ꯁꯦ, ꯑꯩ ꯆꯠꯀꯦ ꯊꯥꯗꯣꯛ꯫ ꯐꯖꯕꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯨꯑꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯕꯒꯦ? ꯆꯥꯎꯕ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯖꯕꯤ, ꯍꯩꯅꯗꯦ ꯂꯥꯏꯃ, ꯍꯅꯨꯊꯪꯁꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯆꯠꯀꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯤ ꯍꯣꯡꯉꯤ꯫ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯋꯥꯅ ꯍꯜꯂꯛꯄꯅꯤ, ꯏꯔꯥꯡ ꯇꯧꯔꯤꯕꯅꯤ ꯀꯥꯏꯅ ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯈꯪꯗꯅ ꯏꯈꯨꯏꯔꯗꯅ꯫ ꯐꯖꯕꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ ꯏꯜꯂꯝꯕ ꯐꯤ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯁꯠ ꯌꯦꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯑꯩꯕꯨꯗꯤ ꯍꯟꯅꯨꯔꯦ, ꯎꯟꯁꯥ ꯑꯁꯤ ꯈꯨꯏꯔꯕꯅꯤꯅ ꯄꯥꯝꯗ꯭ꯔꯦ, ꯅꯨꯡꯁꯤꯗ꯭ꯔꯦ, ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯁꯤꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ? ꯐꯖꯕꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯆꯥꯎꯕꯒꯤ ꯃꯥꯡꯗ ꯁꯪꯀꯠꯂꯛꯇꯨꯅ ꯀꯔꯤꯕ? ꯆꯥꯎꯕ ꯂꯠ ꯇꯧꯅ ꯍꯥꯏꯗꯦ, ꯅꯪꯕꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ, ꯑꯩꯕꯨꯅ ꯍꯟꯅꯨꯔꯦ, ꯎꯟꯁꯥꯁꯦ ꯈꯨꯏꯔꯦ ꯀꯥꯏꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ, ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯅꯍꯥ ꯀꯌꯥ ꯑꯃꯒ ꯍꯦꯡꯉꯣ, ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯣ? ꯆꯥꯎꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯣ, ꯍꯥꯏꯔꯤꯕꯅꯤ, ꯑꯩꯒꯤꯁꯨ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯅꯨꯄꯤ ꯂꯂꯣꯟꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ, ꯑꯃꯅ ꯑꯃꯨꯛ ꯏꯃꯥꯁꯤ, ꯁꯥꯍꯦꯕꯇꯣ, ꯄꯥꯕꯨꯡꯗꯣ, ꯃꯟꯇ꯭ꯔꯤꯗꯣ, ꯅꯨꯄꯤ ꯑꯃꯒ ꯃꯧ ꯑꯃꯒ, ꯏꯅꯥꯁꯦ ꯏ ꯇꯥꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯤ꯫ ꯍꯥꯏ, ꯂꯥꯡꯒꯅꯨ, ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯏꯁꯧ ꯇꯧꯒꯅꯨꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯜꯁꯤꯡꯁꯦ ꯃꯁꯤꯡ ꯊꯤꯗꯨꯅ ꯅꯤꯡꯊꯤꯅ ꯊꯝꯖꯤꯜꯂꯨ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁꯅꯥ ꯁꯥꯒꯦꯔꯥ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯇꯧ꯫ ꯆꯥꯎꯕ ꯋꯥ ꯊꯩꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯐꯖꯕꯤ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯠ꯫
ꯐꯖꯕꯤ ꯁꯥꯎꯕ ꯍꯟꯗꯦ. ꯑꯩꯅꯦ ꯁꯦꯜꯁꯤꯡꯁꯦ ꯑꯝꯇ ꯄꯥꯝꯖꯗꯦ. ꯀꯅꯥꯗꯅꯣꯃ ꯄꯤꯕꯤꯔꯨꯔꯣ. ꯑꯩꯕꯨꯅ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯅꯤꯡꯗꯕ. ꯑꯗꯨꯒ ꯂꯝꯗ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯕꯨꯅ ꯑꯃꯨꯛꯇꯣꯏꯕ. ꯑꯩꯁꯦ ꯅꯆꯥ 3 ꯑꯁꯤꯒꯤ ꯃꯃꯥꯅꯤ ꯈꯪꯉꯕ? ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯅꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯅꯪꯅ ꯁꯦꯠꯀꯦ ꯍꯥꯏꯕ ꯁꯦꯠꯍꯜꯂꯤ, ꯆꯥꯒꯦ ꯍꯥꯏꯕ ꯆꯥꯍꯜꯂꯤ. ꯅꯅꯤꯡꯇꯧꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯁꯤꯗꯤ. ꯐꯖꯕꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯕꯨꯗ ꯅꯨꯡꯉꯥꯏꯍꯟꯕꯤ. ꯃꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯕꯤꯒꯅꯨ. ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ. ꯑꯩ ꯄꯥꯝꯗꯤꯌꯦ. ꯐꯖꯕꯤꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕ ꯇꯞꯊꯗꯨꯅ ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯤ. ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯨ. ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯛꯏ ꯈꯪꯉꯕ? ꯑꯩ ꯂꯣꯏꯅ ꯈꯪꯉꯦ. ꯆꯥꯎꯕ ꯅꯣꯛꯇꯨꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤꯁꯤꯗꯤ. ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯑꯃꯠꯇ ꯈꯜꯂꯨ. ꯃꯣꯏꯗꯤꯅꯦ ꯃꯤꯋꯥ ꯉꯥꯡꯅꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ. ꯃꯇꯨꯡ ꯁꯥꯎꯔꯨ. ꯑꯩꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯟꯇ꯭ꯔꯤ, ꯑꯗꯨꯅ ꯑꯗꯨꯛ ꯇꯧꯕꯅꯤ. ꯑꯩꯅ ꯇꯧꯗ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯑꯗꯨ ꯑꯩꯅ ꯇꯥꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯥꯔꯨꯒꯅꯤ? ꯂꯩꯕꯥꯛꯀꯤ ꯋꯥꯀꯠꯁꯤꯕꯨ ꯅꯨꯄꯤꯅ ꯇꯧꯕ ꯉꯥꯛꯇꯔꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯥꯔꯤꯕꯁꯤꯕꯣ? ꯐꯖꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗ. ꯌꯦꯡꯉꯨ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛ, ꯃꯆꯥꯒꯤ ꯃꯋꯥꯒꯤ ꯚꯥꯔ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯁꯤꯡ ꯑꯗꯣ ꯅꯨꯄꯤꯅ ꯍꯦꯟꯅ ꯎꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯈꯔ ꯌꯥꯕꯒꯤꯅꯤ. ꯑꯩꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯨꯕ ꯅꯠꯇꯦ ꯋꯥꯅꯤ. ꯑꯩ ꯈꯪꯉꯦ. ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ. ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯠꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯎꯔꯒꯅꯤ. ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯪꯒꯅꯤ. ꯍꯣ ꯌꯥꯎꯔꯣ. ꯅꯪꯅꯕꯨ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯎꯔꯣꯀꯣ. ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯦꯕꯅ ꯁꯥꯍꯦꯕ. ꯂꯥꯛꯑꯦ. ꯆꯥꯎꯕ ꯆꯠꯀꯦ ꯇꯧꯏ. ꯐꯖꯕꯤꯅ ꯐꯥꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯍꯦ, ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏꯅꯤ ꯅꯪꯕꯨ. ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯀꯔꯤ ꯑꯃ ꯆꯤꯡꯒꯦ ꯇꯧꯕꯅꯤ. ꯁꯦ ꯁꯥꯎꯒꯅꯨ. ꯁꯦꯜꯁꯤꯡꯁꯦ ꯃꯁꯤꯡ ꯊꯤꯔꯝꯃꯨ. ꯍꯣꯔꯦꯟ ꯆꯪꯉꯛꯑꯒꯅꯦ ꯍꯪꯒꯗꯧꯔꯤꯕꯅꯤ ꯑꯩ. ꯆꯥꯎꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯒꯤ ꯋꯥꯍꯩꯇꯅ ꯊꯦꯝꯂꯛꯂꯤꯕꯅꯤ. ꯑꯗꯨꯅ ꯐꯖꯕꯤ ꯑꯃ ꯊꯦꯝꯕꯗꯤ ꯑꯔꯨꯕ ꯅꯠꯇꯦ ꯃꯉꯣꯟꯗꯗꯤ. ꯆꯥꯎꯕ ꯐꯖꯕꯤꯒꯤ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯏꯪꯊꯍꯜꯂꯝꯂꯗꯨꯅ ꯊꯣꯔꯛꯏ. ꯆꯥꯎꯕ ꯊꯣꯡꯖꯤꯟ ꯑꯗꯨ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ. ꯑꯗꯨꯒ ꯅꯦꯅ ꯍꯦꯛ ꯇꯥꯏꯗ. ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤ ꯁꯨꯃꯥꯏ ꯂꯣꯏ ꯇꯧꯕꯣꯏꯔꯦ. ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯟꯅꯗꯒꯤ ꯐꯅ ꯍꯣꯡꯂꯕꯅꯤ. ꯍꯥꯟꯅꯗꯒꯤ ꯃꯅꯤꯟ ꯅꯥꯏꯗꯨꯅꯒ ꯂꯩꯔꯦ. ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ. ꯃꯁꯤꯃꯛꯅ ꯐꯖꯕꯤꯅ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯆꯕꯅꯤ, ꯆꯥꯛꯆꯕꯅꯤ. ꯑꯗꯨꯕꯨ ꯐꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯕꯨꯗꯤ ꯍꯥꯏꯖꯕ ꯉꯝꯒꯅꯤ? ꯅꯨꯄꯥꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯟꯇ꯭ꯔꯤꯅꯤ. ꯃꯥꯅ ꯉꯝꯗꯕ ꯀꯔꯤ ꯂꯩ? ꯊꯔꯣꯒꯤ ꯃꯃꯥ ꯏꯁꯤꯡ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ. ꯏꯟꯗꯣꯝꯆꯥ, ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ, ꯈꯣꯡꯉꯥꯝꯕꯨꯜ ꯑꯣꯏꯅꯅꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯣꯛꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯅꯆꯥꯅꯨꯄꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯏꯟꯗꯣꯝꯆꯥ ꯈꯔꯁꯨ ꯇꯧꯍꯜꯂꯨꯀꯣ. ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯀꯔꯤꯝꯇ ꯍꯩꯇꯕ ꯇꯥꯔꯦ. ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯏꯟꯗꯣꯝꯆꯥꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ. ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯃꯥ ꯉꯥꯡꯅꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯥꯡꯅꯗꯕꯅ ꯍꯦꯟꯅ ꯐꯔꯦ. ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥ, ꯊꯔꯣꯁꯤꯕꯨ ꯄꯥꯎ ꯑꯃ ꯇꯥꯏ, ꯆꯨꯝꯃꯤꯕ꯭ꯔꯥꯕ? ꯀꯔꯤ ꯄꯥꯎꯅꯣꯅꯦ? ꯅꯠꯇꯦ, ꯃꯥꯕꯨ ꯁꯤꯅꯦꯃꯥ ꯀꯨꯝꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯈꯪꯗꯦ ꯏꯕꯦꯝꯃ, ꯑꯣꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯦꯜꯕꯨ ꯌꯥꯝꯅ ꯆꯪꯉꯤ ꯍꯥꯏꯔꯤꯅꯤ, ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯁꯤꯒ. ꯑꯗꯨꯕꯨꯅꯦ, ꯊꯔꯣꯁꯦ ꯃꯟꯇ꯭ꯔꯤ ꯆꯥꯎꯕꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ. ꯅꯣꯡꯃ ꯑꯃꯁꯨ ꯄꯨꯈ꯭ꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯝ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯥꯒ ꯀꯧꯅꯗꯨꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯋꯥꯔꯤ ꯁꯥꯏ ꯍꯥꯏ. ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ. ꯕꯤꯅꯥ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯣꯏꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯆꯠꯂꯨꯕꯗ ꯎꯔꯛꯑꯦ ꯍꯥꯏ. ꯀꯔꯤꯅꯣꯅꯦ? ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦꯅꯦꯍꯦ. ꯕꯤꯅꯥ ꯇꯁꯦꯡꯅ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯈꯪꯗꯕꯅꯤ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯊꯔꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯒ ꯈꯔꯒ ꯅꯨꯡꯁꯤꯗ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ. ꯕꯤꯅꯥ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯗꯨꯅ ꯐꯔꯦ, ꯏꯟꯗꯣꯝꯆꯥꯁꯨ ꯆꯠꯂꯒꯦ.
ꯅꯪꯁꯨ ꯍꯜꯂꯨ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯕꯤꯅꯥ ꯃꯊꯥꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯔꯣ ꯎꯄꯨꯗꯒꯤ ꯐꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅꯥꯅ ꯃꯆꯥꯗ ꯏꯃꯥꯒꯤ ꯊꯔꯣ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯀꯩ ꯋꯥꯅꯣ ꯑꯗꯨꯝ ꯁꯥꯔꯣ ꯅꯪꯕꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯆꯠꯂꯦ ꯏꯁ ꯂꯣꯏꯔꯦꯗꯅ ꯃꯥꯡꯉꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯊꯔꯣ ꯁꯤꯡ ꯑꯗꯨ ꯈꯟꯗꯣꯛꯅ ꯃꯟꯇ꯭ꯔꯤꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯅꯪꯕꯨ ꯀꯅꯥꯅ ꯆꯠꯂꯣ ꯍꯥꯏꯕꯒꯦ ꯀꯔꯤꯅꯣ ꯃꯥꯅ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯥ ꯁꯦꯝꯕꯒꯤ ꯀꯔꯤ ꯅꯪꯒꯤ ꯌꯥ ꯁꯦꯝꯕ ꯍꯥꯏꯕ ꯑꯁ ꯏꯃꯥ ꯅꯣꯏꯅ ꯈꯪꯉꯔꯣꯏ ꯁꯦ ꯏꯃꯥꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯣꯟꯗꯣꯛꯈꯣ ꯎꯄꯨꯁꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯩꯒꯤ ꯐꯤ ꯍꯥꯐꯝ ꯆꯟꯗ꯭ꯔꯦ ꯕꯤꯅꯥ ꯃꯆꯥꯅ ꯉꯥꯡꯂꯛꯂꯤꯕ ꯈꯨꯗꯤꯡ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯅꯤꯛ ꯂꯥꯎꯅ ꯆꯥꯅꯅꯕ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯕꯤꯅꯥ ꯉꯛꯅ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯐꯤꯅ ꯆꯟꯗ꯭ꯔꯤꯕ ꯏꯃꯥ ꯅꯪꯁꯦ ꯌꯥꯝꯅ ꯍꯪꯉꯤꯗ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯆꯥꯎꯔꯦ ꯑꯩꯅꯁꯨ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯅꯤ ꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯨ ꯀꯩꯝꯇ ꯋꯥꯍꯜꯂꯔꯣꯏ ꯑꯩꯅꯦ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯗꯕꯅꯤ ꯕꯤꯅꯥ ꯋꯥꯍꯩꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯗꯧꯔꯤꯕ ꯂꯩ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯑꯃꯗ ꯈꯨꯗꯤ ꯊꯤꯔꯦ ꯑꯗꯨꯗꯒꯤ ꯋꯥꯠꯇꯅ ꯂꯧꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯐꯤ ꯈꯔ ꯄꯥꯏꯗꯨꯅ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯊꯣꯛꯈꯤ ꯕꯤꯅꯥ ꯃꯊꯥ ꯁꯥꯅ ꯏꯁ ꯆꯨꯝꯂꯦꯗꯅ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯏꯆꯥ ꯑꯃꯇꯪ ꯄꯣꯛꯄꯁꯤꯗ ꯃꯤꯃꯥꯡ ꯐꯝꯕ ꯇꯥꯔꯕ ꯊꯔꯣ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯁꯩ ꯉꯪꯗꯨꯅ ꯃꯊꯧ ꯇꯧꯏ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯊꯔꯣ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯞꯅ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯕꯣ ꯁꯦꯜꯕꯨ ꯑꯩꯅ ꯇꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯒꯗꯣꯏꯅꯣ ꯀꯅꯥꯅ ꯄꯤꯔꯛꯇꯣꯔꯤꯒꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏ ꯋꯥꯅꯤ ꯍꯣ ꯁꯤꯅꯦꯃꯥ ꯀꯨꯝꯃꯒꯅꯤꯌꯦ ꯁꯤꯗꯒꯤꯗꯤ ꯁꯦꯜ ꯌꯥꯝ ꯐꯪꯒꯅꯤ ꯏꯁ ꯂꯣꯏꯔꯦꯗꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯣꯛꯑꯦ ꯏꯆꯥ ꯁꯤꯅꯦꯃꯥ ꯀꯨꯝꯕ ꯌꯥꯗꯦ ꯁꯤꯅꯦꯃꯥ ꯀꯨꯝꯕ ꯃꯤ ꯑꯃꯠꯇ ꯀꯅꯥꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯕ ꯌꯥꯎꯏ ꯅꯕꯨꯡ ꯑꯃ ꯅꯅꯥꯎ ꯑꯃ ꯂꯩꯗꯨꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯌꯥꯗꯦ ꯃꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯃꯥꯇꯅ ꯌꯣꯛꯄꯅꯤ ꯍꯥꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯑꯗꯨꯒꯤ ꯀꯣꯛꯇꯨꯗ ꯑꯗꯨꯝ ꯂꯩꯔꯤꯉꯩꯅꯦ ꯈꯥꯡꯄꯣꯛꯁꯪ ꯅꯨꯃꯤꯗꯥꯡꯗ ꯊꯋꯥꯟꯃꯤꯆꯥꯛ ꯎꯕ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜꯗꯣ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯏꯃꯥ ꯀꯩꯝꯇ ꯌꯥꯎꯍꯜꯂꯣꯏ ꯃꯊꯥꯒ ꯁꯣꯝꯇ ꯁꯥꯒꯅꯨ ꯊꯔꯣ ꯃꯃꯥꯇꯅ ꯆꯥꯎꯅꯅꯕ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤꯁꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯅ ꯐꯤꯕꯝ ꯁꯣꯛꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯔꯣ ꯂꯩꯕ ꯍꯤꯡꯕ ꯄꯥꯝꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅ ꯑꯋꯥ ꯑꯅꯥ ꯊꯣꯏꯅ ꯈꯪꯗꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯍꯤꯡꯂꯛꯄꯅꯤ ꯕꯤꯅꯥ ꯃꯆꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯕꯤꯅꯥ ꯆꯥꯎꯔꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃꯒꯤ ꯃꯊꯥ ꯁꯥꯕ ꯋꯥꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ ꯊꯣꯏꯕ ꯃꯇꯝ ꯈꯔ ꯂꯥꯛꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯀꯣꯟꯗꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯣꯟꯗꯨꯝ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗꯨ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯀꯣꯟꯗꯨꯝ ꯎꯕꯗ ꯑꯣꯖꯥ ꯀꯩꯅꯣ ꯇꯧꯕꯤꯔꯝꯂꯤꯕ ꯑꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯆꯤꯟꯈ꯭ꯔꯦ ꯃꯤ ꯈꯔ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯑꯣꯖꯥꯅ ꯁꯤꯔꯒꯦꯗ ꯌꯥꯗꯦ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯂꯦ ꯊꯕꯛ ꯃꯌꯥꯝꯁꯤꯁꯨ ꯑꯣꯖꯥꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯀꯩꯗꯧꯔꯨꯅꯤ ꯃꯈꯣꯏꯁꯨ ꯑꯩꯒꯤꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯁꯦꯜ ꯄꯤꯕ ꯇꯥꯕꯅꯤ ꯁꯦꯜꯁꯨ ꯑꯩꯗꯤ ꯂꯩꯇꯦ ꯃꯤꯗꯧꯅ ꯑꯣꯏꯗ ꯄꯥꯗ ꯅꯝꯊꯥꯛ ꯇꯧꯕꯁꯨ ꯍꯩꯇꯦ ꯁꯔꯀꯥꯔꯒꯤ ꯃꯔꯜꯁꯨ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯂꯩꯔꯤꯕ MLA ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯔꯤꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯃꯈꯣꯏꯁꯨꯅꯦ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕ ꯑꯩꯁꯨ ꯃꯁꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯗꯣ ꯉꯥꯏꯈꯣ ꯉꯁꯤ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯑꯣꯖꯥ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯇꯞꯅ ꯁꯥꯟꯅꯔꯨꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯀꯣꯟꯗꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯌꯣ ꯀꯔꯤ ꯀꯔꯝ ꯇꯧꯔꯦ ꯊꯣꯏꯕ ꯅꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯅ ꯍꯣꯠꯅꯔꯝ ꯁꯦꯜꯁꯨ ꯐꯅ ꯌꯥꯝꯅ ꯆꯪꯂꯝꯒꯅꯤ
ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯃꯤꯅꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ꯫ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯑꯁꯥꯕ ꯉꯥꯛꯇꯅꯤ, ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯇꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯤꯕꯁꯤꯅꯤ꯫ ꯄꯔꯤꯈ꯭ꯌꯥ ꯑꯃ ꯐꯥꯎꯕ ꯂꯥꯟꯊꯣꯛꯄ ꯉꯝꯗꯕ ꯃꯥꯅ ꯃꯥꯒꯤ ꯋꯥꯡꯈ꯭ꯔꯕ ꯄꯔꯤꯈ꯭ꯌꯥ ꯀꯌꯥꯒꯤ ꯁꯥꯈꯤꯒꯤ ꯆꯦ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯊꯕꯛ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯝꯂꯤꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯅꯤ꯫ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ, ꯋꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯕ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯗꯕ ꯀꯌꯥ ꯑꯃꯅꯤ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤ꯫ ꯐꯅ ꯃꯥꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯂꯣꯠꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯑꯄꯪꯕ प्रꯖꯥꯅꯤ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯥ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯃꯥ ꯑꯩꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯁꯔꯥꯁꯜꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯔꯒ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯔꯕꯗꯤ? ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯃꯤꯅꯝꯕ ꯉꯝꯂꯤꯕ ꯆꯥꯎꯕꯅꯤ, ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯊꯧꯅꯥ ꯂꯩꯅ ꯃꯥꯌꯣꯛꯅꯒꯅꯤ, ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ꯫ ꯂꯥꯜꯍꯧꯕ ꯌꯥꯎꯕ ꯉꯥꯛꯇꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯍꯣꯠꯅꯈꯤꯒꯅꯤ, ꯂꯦꯞꯈꯤꯒꯅꯤ꯫ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯕ ꯌꯥꯗꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯀꯅꯥ ꯀꯅꯥꯅꯣ ꯎꯅꯕ ꯌꯥꯕ ꯃꯤꯁꯤꯡ ꯎꯅꯔꯣ꯫ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ꯫ ꯐꯒꯅꯤ ꯑꯣꯖꯥ, ꯆꯦꯁꯤꯡꯁꯦ ꯁꯤꯗ ꯂꯩꯖꯔꯦ꯫ ꯊꯣꯏꯕ ꯁꯥꯈꯤ ꯁꯥꯄꯣꯜ ꯌꯥꯎꯕ ꯆꯦꯁꯤꯡ ꯑꯗꯨ ꯊꯅꯝꯗꯨꯅ ꯎꯅꯕ ꯌꯥꯕ ꯇꯥꯟꯅꯕ ꯌꯥꯕ ꯃꯤꯁꯤꯡ ꯀꯧꯕ ꯆꯠꯈꯤ꯫ ꯀꯣꯟꯗꯨꯝ ꯆꯦꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯂꯛ ꯄꯦꯟꯅ ꯑꯩꯒꯤꯁꯨ ꯂꯥꯛꯑꯦꯗꯅ꯫ ꯆꯥꯎꯕ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯀꯣꯟꯗꯨꯝ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯇꯒꯤ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯅꯤꯡꯗꯅ ꯃꯥꯒ ꯁꯝꯅꯔꯨꯗꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯅꯤꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯅ ꯑꯃꯕꯨ ꯌꯥꯅꯗꯦ, ꯌꯦꯡꯁꯤꯟꯅꯩ꯫ ꯆꯥꯎꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯥꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯀꯣꯟꯗꯨꯝꯇꯅꯤ꯫ ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯀꯌꯥ ꯀꯣꯟꯗꯨꯝꯗꯤ ꯇꯥꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯐꯕ ꯑꯗꯨꯗꯅꯤ ꯀꯣꯟꯗꯨꯝ ꯃꯥꯅ ꯇꯧꯅꯤꯡꯕꯗꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯨꯕ ꯐꯨꯜꯂꯨꯕ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯨꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯊꯔꯣ ꯉꯁꯤꯁꯨ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯕꯤꯅꯥ ꯆꯪꯂꯛꯇꯨꯅ, ꯉꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ? ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯀꯩꯗꯧꯕꯒꯦ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯥ? ꯑꯁ, ꯉꯥꯡꯅꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯅ ꯅꯣꯡꯃꯗ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯈꯤꯕ꯭ꯔꯣ? ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯑꯗꯨꯁꯨ ꯁꯦꯜ ꯂꯩꯇꯕꯗꯨꯅ ꯂꯥꯌꯦꯡꯕ ꯉꯝꯗꯗꯨꯅ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝꯗꯨꯗ ꯀꯅꯥꯅ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯇꯦꯡ ꯇꯧꯕꯤꯔꯛꯈꯤꯒꯦ? ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥ ꯂꯦꯞꯄꯤꯔꯛꯈꯤꯒꯦꯕ? ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛ ꯏꯃꯥꯅ ꯋꯥꯕꯤꯔꯤꯕ, ꯅꯤꯡꯗꯣꯜ ꯆꯣꯡꯕꯤꯔꯤꯕ? ꯊꯔꯣ ꯃꯄꯥ ꯍꯥꯛꯇꯛ ꯑꯗꯨꯗ ꯀꯌꯥ ꯋꯥꯈꯤꯕ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯈꯤꯗꯕꯅꯤ꯫ ꯊꯔꯣ ꯃꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯔꯤꯃꯠꯇ ꯇꯧꯖꯕ ꯍꯥꯏꯖꯕ ꯉꯝꯈꯤꯗꯕꯅ ꯊꯥ ꯀꯌꯥ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕ ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯀꯞꯈꯤꯕꯅꯤ꯫ ꯆꯩꯅꯥ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯀꯣꯛꯇ꯭ꯔꯤ꯫ ꯃꯗꯨꯃꯛꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯋꯥ ꯇꯥꯗꯅ ꯃꯅꯤꯡ ꯇꯝꯕꯅꯤ, ꯑꯄꯥꯝꯕ ꯇꯧꯕꯅꯤ꯫ ꯕꯤꯅꯥ ꯇꯞꯅ, ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯗꯣ ꯌꯥꯕ ꯅꯠꯇꯦ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏ, ꯁꯃꯥꯖ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤ, ꯊꯥꯖꯕ ꯀꯌꯥꯅ ꯄꯨꯟꯗꯨꯅ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯉꯥꯛꯇ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯀꯌꯥ ꯋꯥꯈꯤꯕ, ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯍꯪꯐꯝ ꯂꯩꯈꯤꯕ ꯅꯠꯇꯦ꯫ ꯃꯗꯨ ꯄꯨꯝꯕ ꯅꯤꯡꯁꯤꯡꯗꯨꯅ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯋꯥꯡꯃ ꯂꯥꯜꯂꯨꯕꯗꯤ ꯏꯃꯥ ꯏꯆꯥ ꯈꯛꯇꯅ ꯂꯥꯟꯒꯅꯤ꯫ ꯏꯆꯥꯅ ꯐꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯀꯅꯥꯝꯇꯅ ꯎꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯊꯔꯣ ꯃꯃꯥꯒꯤ ꯕꯥꯁꯟ ꯑꯗꯨ ꯁꯨꯝ ꯁꯝꯊꯔꯛꯄ ꯑꯗꯨꯗ, ꯏꯃꯥꯅ ꯀꯩꯝꯇ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯃꯗꯣ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯁꯁꯅꯨ꯫ ꯃꯤꯅ ꯀꯔꯤ ꯉꯥꯡꯈꯤꯅꯤ ꯈꯟꯈꯤꯅꯤ ꯍꯥꯏꯅ ꯁꯨꯝ ꯈꯟꯊꯗꯨꯅ ꯍꯤꯡꯂꯕꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯨꯊꯔꯛꯄ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯒꯤꯅꯤ꯫ ꯏꯃꯥ, ꯀꯩꯝꯇ ꯈꯟꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯆꯠꯈꯤ꯫ ꯕꯤꯅꯥ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯍꯧꯏ꯫ ꯊꯔꯣ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯍꯥꯏꯒꯦ ꯌꯥꯎꯅ, ꯊꯔꯣ ꯁꯪꯕꯤꯌꯦ, ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯌꯥꯝꯅ ꯅꯥꯟꯅ ꯀꯦꯔꯒ ꯊꯣꯔꯛꯏꯁꯤꯕꯣ? ꯏꯁ, ꯐꯅꯦꯛꯅꯒ ꯃꯔꯣꯜ ꯑꯃ ꯑꯇꯥꯡꯕ ꯁꯦꯠꯂꯤꯕ꯫ ꯊꯔꯣ ꯁꯪꯕꯤ ꯈꯪꯏ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯊꯔꯣꯁꯨ ꯈꯨꯝꯒꯦ ꯌꯥꯎꯅ, ꯏꯅꯝꯃ,
ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯩꯕꯨ ꯀꯧꯔꯤꯌꯦ꯫ ꯍꯩꯃꯥ, ꯅꯪꯕꯨꯗꯤ ꯀꯔꯤꯒꯤ ꯀꯧꯔꯤꯕ? ꯈꯪꯗꯦꯗ ꯏꯅꯝꯃ, ꯑꯩꯕꯨ ꯂꯥꯛꯑꯣ ꯁꯤꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯊꯣꯏꯅ ꯍꯪꯂꯨꯔꯕꯁꯨ ꯁꯨꯝ ꯎꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯇꯥꯟ ꯆꯥꯔꯤꯉꯩꯗ ꯊꯕꯛ ꯑꯃꯗꯨꯝ ꯍꯥꯞꯐꯜꯍꯧꯅꯅꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯁꯥꯐꯔꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯒ ꯋꯥꯅꯅꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣꯅ ꯍꯥꯏꯔꯤꯕ꯫ ꯍꯩꯃꯥ, ꯅꯪꯒꯤꯁꯤꯗꯤ ꯀꯩꯅꯣꯝꯃꯅꯤꯀꯣ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯀꯩꯅꯣꯝꯃꯅꯤ꯫ ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯀꯂꯤꯒꯤ ꯖꯨꯒꯁꯤꯗ ꯁꯛ ꯐꯖꯔꯨꯕꯁꯦ ꯑꯋꯥꯕ ꯑꯃꯅꯤ, ꯄꯥꯈꯪꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯅꯨꯕꯅ ꯐꯥꯎꯕ ꯉꯥꯎꯔꯄꯣꯠꯅꯤꯗ꯫ ꯑꯗꯣ ꯏꯅꯝꯃ, ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ, ꯂꯥꯛꯇꯦꯅ ꯁꯥꯎꯔꯝꯕ ꯇꯥꯔꯦ꯫ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯗꯣ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯍꯅꯨꯕ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯅꯤ꯫ ꯊꯔꯣ ꯁꯪꯕꯤ ꯀꯂꯛꯄꯦꯅ ꯅꯣꯛꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯧꯗꯨꯅ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ꯫ ꯏꯁ, ꯉꯛꯈ꯭ꯔꯦ, ꯉꯝꯈ꯭ꯔꯦ꯫ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯀꯥꯏꯅ ꯀꯥꯁꯨ ꯍꯥꯏꯔꯤ, ꯃꯁꯛꯁꯤꯒ꯫ ꯃꯧꯗꯨ ꯉꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯂꯩꯔꯛ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯔꯦ꯫ ꯃꯧꯗꯨ ꯃꯄꯥ ꯆꯥꯔꯦ ꯈꯟꯗꯨꯅ, ꯉꯥꯏꯈꯣꯅꯦ ꯃꯦꯝꯆꯥ, ꯅꯪꯕꯨ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯅꯝꯃ? ꯅꯈꯣꯏ ꯅꯃꯥꯟꯅꯕꯤ ꯊꯔꯣ ꯍꯥꯏꯕꯤꯁꯤꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝꯅꯒ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯃꯦꯝꯆꯥ, ꯃꯥꯗꯤ ꯅꯣꯡꯃ ꯆꯠꯂꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯆꯠꯂꯨꯗ꯭ꯔꯤ, ꯑꯗꯨꯅ ꯀꯔꯤꯃꯛ ꯍꯥꯏꯅꯕ ꯇꯧꯅꯕ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ꯫ ꯈꯪꯗꯦ ꯏꯅꯝꯃ, ꯑꯩꯗꯤ ꯈꯪꯗꯦꯕꯣ꯫ ꯑꯩꯒꯕꯨꯗꯤ ꯅꯣꯡꯃ ꯆꯠꯃꯤꯟꯅꯔꯨꯕꯅꯤ, ꯑꯗꯨꯗꯤ ꯁꯤꯅꯦꯃꯥ ꯀꯨꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯀꯔꯤ? ꯁꯤꯅꯦꯃꯥ ꯀꯨꯝꯒꯅꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯟꯅ ꯑꯋꯥꯠꯄ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯔꯣ ꯍꯥꯏꯕꯒꯤ ꯆꯠꯄ ꯑꯣꯏꯔꯤꯅꯤꯌꯦ꯫ ꯄꯦꯃꯥ, ꯇꯧꯅꯨ, ꯅꯈꯣꯏꯗꯤꯅꯦ ꯂꯦꯝꯅ ꯂꯩꯌꯨ꯫ ꯃꯤꯅ ꯉꯥꯡꯅꯕꯗ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯁꯨꯅꯦ ꯃꯉꯛ ꯑꯗꯨ ꯍꯥꯏꯒꯠꯇ ꯑꯔꯩꯕ ꯃꯈꯩ ꯀꯦꯠꯁꯜꯂꯒ ꯃꯆꯤꯟꯗꯣ ꯉꯥꯡꯁꯪ ꯉꯥꯡꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯃꯦꯝꯆꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯂꯥꯛꯏ꯫ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯈꯟꯖꯩ, ꯀꯩꯅꯣꯅꯦ ꯊꯔꯣꯅ ꯑꯩꯕꯨ ꯍꯧꯗꯅ ꯃꯊꯟꯇ ꯁꯨꯝ ꯆꯠꯂꯤꯁꯤꯕꯣ? ꯆꯨꯝꯕꯗꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ꯫ ꯃꯦꯝꯆꯥ, ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯆꯩ, ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯐꯠꯇꯕ ꯋꯥ ꯆꯥꯎꯕꯅ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗꯤ ꯇꯝꯂꯨꯗꯦ꯫ ꯊꯔꯣ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯁꯠꯄ ꯊꯔꯣꯕꯨ ꯎꯕꯗ, ꯑꯃꯨꯛꯁꯨ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦ ꯃꯁꯤꯕꯣ꯫ ꯊꯔꯣ ꯁꯠꯄꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯇꯥ ꯁꯠꯄ, ꯁꯥꯍꯦꯕ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯁꯠꯄ ꯚꯥꯞ ꯏꯇꯥ ꯇꯥꯗꯅ, ꯑꯧ, ꯂꯩꯕꯅꯤ, ꯆꯪꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯆꯪꯉꯨꯈꯤꯒꯦ꯫ ꯊꯔꯣ ꯃꯃꯤꯠ ꯑꯣꯃꯅꯥꯋ ꯇꯧꯔꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯠꯄ ꯊꯔꯣꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ, ꯀꯔꯤ? ꯃꯥꯅ ꯑꯩꯒꯤ ꯃꯤꯡꯅ ꯀꯔꯝꯅ ꯈꯪꯂꯤꯕ? ꯇꯥ ꯁꯠꯄ ꯀꯥꯏꯅ? ꯃꯁꯤ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯁꯤꯕꯣ꯫ ꯁꯠꯄ ꯊꯔꯣꯒꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯅꯩꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯔꯣ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ, ꯁꯥꯍꯦꯕ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯆꯥꯎꯕ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯔꯣ ꯑꯃꯨꯕ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯊꯔꯣꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯔꯣ ꯑꯃꯨꯛꯀꯁꯨ, ꯁꯥꯍꯦꯕ, ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕꯣ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯆꯪꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥꯕ? ꯆꯥꯎꯕ ꯏꯉꯥꯎ ꯉꯥꯎꯅ, ꯂꯥꯎ, ꯀꯔꯤꯒꯤ ꯆꯪꯍꯟꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ꯫ ꯊꯔꯣ ꯃꯁꯝꯗꯣ ꯍꯥꯏꯒꯠꯅ ꯆꯪꯂꯛꯇꯨꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯆꯥꯎꯕ ꯊꯔꯣꯅ ꯐꯝꯊꯔꯛꯄꯒ ꯃꯆꯜ ꯁꯨꯅ ꯂꯣꯟꯗꯨꯅ ꯂꯨꯔꯛꯂꯤꯕ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯑꯗꯨ ꯆꯥꯎꯕꯒꯤ ꯍꯛꯆꯥꯡ ꯊꯨꯡꯅ ꯆꯥꯏꯈꯥꯏꯈ꯭ꯔꯦ꯫ ꯆꯥꯎꯕ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯆꯤꯡꯁꯤꯜꯂꯒ, ꯋꯥ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯊꯔꯣ, ꯅꯪꯒꯤ ꯂꯩꯅꯝꯁꯤꯗꯤ꯫ ꯂꯩꯅꯝ ꯅꯠꯆꯗꯤꯌꯦ, ꯆꯤꯡꯍꯤ ꯃꯅꯝꯅꯦ, ꯆꯤꯡꯍꯤ ꯃꯅꯝ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯅꯤꯅꯦꯍꯦ꯫ ꯑꯗꯣ ꯅꯪ ꯑꯁꯨꯝꯅ ꯃꯇꯨꯡ ꯃꯅꯥꯎ ꯂꯨꯔꯛꯀꯅꯨꯀꯣ꯫ ꯍꯩꯃꯥ, ꯀꯩꯒꯤꯅꯣ ꯁꯥꯍꯦꯕ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯑꯁꯤꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯍꯜꯂꯤ, ꯅꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯩꯅ ꯅꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯕꯨ ꯂꯝ ꯍꯦꯟꯕꯅꯤ, ꯃꯤꯠ ꯉꯥꯎꯏ, ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯅꯪꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤꯕꯨ ꯀꯩꯗꯧ ꯍꯥꯏꯔꯨꯅꯤꯒꯦ?
ꯁꯥꯍꯦꯕꯅ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ, ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ. ꯑꯩꯗꯤꯅꯦ ꯁꯥꯍꯦꯕꯀꯤ ꯃꯐꯝꯗ ꯂꯣꯟꯊꯣꯛꯇꯕꯤꯅꯤ. ꯆꯥꯎꯕ ꯃꯥꯁꯨ ꯊꯔꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯅ ꯅꯣꯛꯏ. ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯁꯤꯅꯦꯃꯥ ꯀꯨꯝꯕꯒꯤ ꯋꯥ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯔꯦ? ꯊꯔꯣ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. ꯈꯪꯗꯦꯗ ꯁꯥꯍꯦꯕ, ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯤꯅꯦꯃꯥ ꯀꯨꯝꯕ ꯍꯦꯛꯇꯁꯨ ꯌꯥꯗꯕ ꯃꯥꯜꯂꯤ. ꯁꯦꯜ ꯌꯥꯝꯅ ꯆꯪꯉꯤ ꯍꯥꯏ. ꯏꯃꯥꯅꯁꯨ ꯀꯟꯅ ꯉꯥꯡꯂꯤ. ꯇꯣꯛꯑꯁꯤꯔ ꯈꯪꯗꯦꯗ. ꯑꯩ ꯃꯗꯨ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦ. ꯀꯔꯤꯒꯤ ꯇꯣꯛꯀꯅꯤ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯒꯅꯤ. ꯑꯁꯨꯛ ꯐꯖꯔꯕ ꯅꯁꯛꯁꯤꯕꯨ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ꯭ꯔꯅꯦꯍꯦ? ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯊꯔꯣꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯏꯜꯂꯛꯏ. ꯊꯔꯣ ꯍꯔꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ, ꯑꯋꯣꯏꯕꯔꯅꯦ ꯁꯥꯍꯦꯕ? ꯑꯋꯣꯏꯕꯅꯤꯅꯦ, ꯍꯥꯏꯌꯨ. ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯀꯌꯥ ꯄꯨꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯁꯦ, ꯅꯪꯅ ꯎꯄꯨꯁꯤꯗꯒꯤ ꯂꯧꯅꯤꯡꯕ ꯁꯦꯜꯗꯣ ꯅꯈꯨꯠꯃꯛꯅ ꯂꯧꯖꯈꯣ. ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨꯒꯤ ꯁꯣꯗꯨ ꯄꯤꯔꯛꯏ. ꯊꯔꯣ ꯁꯣ ꯑꯗꯨꯕꯨ ꯇꯥꯞ ꯂꯧꯗꯨꯅ, ꯌꯥꯝꯅ ꯀꯩꯁꯨ ꯄꯨꯔꯣꯏꯗ, ꯈꯤꯇꯪꯅꯤ. ꯊꯔꯣ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯦꯜ ꯃꯄꯨꯜ 2-3 ꯂꯧꯊꯣꯛꯇꯨꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ. ꯊꯔꯣ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯇꯨꯡꯗ ꯇꯥꯔꯤꯕ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯂꯣꯝꯗ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯇꯥꯔꯛꯏ. ꯑꯗꯨꯒ, ꯌꯥꯝꯅ ꯀꯩꯁꯨ ꯂꯧꯕ ꯅꯠꯇꯦꯗ. ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯔꯣꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯑꯗꯣ, ꯍꯥꯏꯌꯨ. ꯑꯗꯣ, ꯍꯥꯏꯌꯣ ꯁꯥꯍꯦꯕ. ꯁꯥꯍꯦꯕꯅ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯅ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ. ꯁꯥꯍꯦꯕꯀꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯀꯥꯏꯔꯤꯕꯅꯣ? ꯆꯥꯎꯕ ꯃꯥꯁꯨ ꯃꯤꯍꯨꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯡꯈꯠꯂꯛꯂꯕꯁꯨ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯦ. ꯃꯔꯝꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤ ꯃꯄꯥ ꯃꯆꯥꯒꯨꯝꯕꯅꯤ. ꯆꯥꯎꯕ ꯇꯟꯖꯥ ꯑꯗꯨꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯅꯤꯡꯁꯤꯡꯂꯛꯏ. ꯆꯥꯎꯕ ꯋꯥ ꯊꯩꯗꯣꯛꯇꯨꯅ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯅꯃꯥꯟꯅꯕꯤ ꯑꯃꯗꯨꯗꯤ ꯀꯩꯗꯧꯔꯦ ꯂꯥꯛꯇ꯭ꯔꯕꯗꯤ? ꯊꯔꯣ ꯆꯥꯎꯕꯅ ꯋꯥ ꯊꯩꯗꯣꯔꯛꯑꯦ ꯍꯥꯏꯕ ꯈꯪꯏ. ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩ ꯏꯊꯟꯇ ꯂꯥꯛꯄꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯁꯥꯍꯦꯕ. ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯑꯩꯗꯤ ꯅꯊꯟꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤ. ꯅꯪ ꯅꯊꯟꯇ ꯁꯨꯝ ꯂꯥꯛꯇꯨꯅ ꯏꯅꯥꯛꯇ ꯐꯝꯂꯕ ꯑꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕ ꯑꯁꯤ ꯑꯗꯨꯅꯦꯕ. ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯒꯤ ꯊꯕꯥꯛ ꯃꯄꯥ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯔꯛꯏ. ꯊꯔꯣ ꯆꯥꯎꯕꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯔꯨꯔꯦ. ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ, ꯀꯔꯤꯒꯤ ꯃꯤꯍꯨꯜꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯡꯂꯤꯁꯤꯕꯣ? ꯆꯥꯎꯕ ꯏꯀꯥꯏꯅ ꯈꯔ ꯆꯠꯊꯣꯛꯏ. ꯑꯗꯨꯒ, ꯃꯁꯤꯕꯨ ꯑꯩꯗꯤ ꯃꯤꯍꯨꯜꯁꯦ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯅ ꯆꯣꯡꯕꯅꯤ. ꯑꯩꯅ ꯈꯔ ꯍꯦꯟꯅ ꯌꯥꯡꯕꯅꯤ. ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ. ꯁꯠꯄ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯏ. ꯑꯗꯨꯒ, ꯃꯅꯥ ꯃꯅꯤꯟꯀꯥꯗꯤ ꯅꯥꯏꯗꯦꯅꯦ. ꯑꯩꯕꯨ ꯀꯧꯔꯗ꯭ꯔꯅꯦ? ꯁꯣꯝꯗꯅ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩ. ꯑꯗꯨꯒ ꯁꯥꯍꯦꯕꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏ. ꯍꯦꯔꯥ, ꯍꯦꯛꯇ ꯀꯧꯔꯛꯀꯦ. ꯁꯠꯄ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ, ꯁꯥꯍꯦꯕ, ꯁꯥꯍꯦꯕ, ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯆꯥꯎꯕ ꯃꯈꯣꯜ ꯆꯥꯎꯅ, ꯑꯣ ꯍꯣ, ꯆꯪꯍꯜꯂꯣ, ꯆꯪꯍꯜꯂꯣ. ꯆꯥꯎꯕ ꯊꯔꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣꯀꯣ. ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯗ꯭ꯔꯤꯉꯩꯗ ꯁꯤꯅꯦꯃꯥ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯨ. ꯀꯔꯤꯅꯣ ꯍꯪꯉꯨꯆꯣ. ꯁꯨꯝ ꯊꯦꯡꯊꯈꯤꯕ ꯇꯥꯔꯦ. ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ, ꯆꯠꯂꯨꯈꯤꯒꯦ ꯍꯅꯨꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯧ. ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯤꯛꯂꯝꯗꯨꯅ ꯊꯣꯛꯈꯤ. ꯆꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, ꯅꯨꯡꯉꯥꯏꯍꯦ. ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯄꯨꯟꯁꯤꯀꯥꯁꯦ ꯈꯪꯁꯥꯡ ꯁꯥꯡꯇꯣꯛꯀꯗꯕ ꯃꯥꯜꯂꯤ. ꯆꯥꯎꯕ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯁꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ, ꯏꯁ, ꯎꯟꯁꯥꯁꯤꯗꯤ ꯐꯖꯅ ꯈꯨꯏꯔꯦꯗꯅ. ꯆꯥꯈ꯭ꯔꯦꯗꯀꯣ. ꯑꯩꯅ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ. ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯑꯁꯤꯗꯗꯤ ꯅꯍꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯆꯥꯈ꯭ꯔꯦꯗꯀꯣ. ꯊꯔꯣ ꯅꯪꯕꯨ ꯂꯧꯍꯧꯗꯕꯁꯦ. ꯍꯣꯏꯗ, ꯃꯥꯁꯨ ꯑꯁꯨꯛ ꯌꯥꯔꯤꯁꯤꯕꯨ. ꯌꯥꯎꯔꯤꯕ ꯂꯍꯤ ꯐꯨꯝꯕ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯒ ꯃꯔꯣꯏꯔꯦ. ꯆꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ. ꯃꯔꯛ ꯑꯁꯤꯗ ꯇꯥꯟ ꯆꯥꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ, ꯁꯥꯍꯦꯕ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ. ꯆꯥꯎꯕ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃ ꯊꯨꯒꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ, ꯆꯪꯕꯤꯔꯣ, ꯆꯪꯕꯤꯔꯣ, ꯁꯤꯗ ꯐꯝꯕꯤꯌꯨ. ꯅꯨꯄꯥꯗꯨ ꯐꯝꯗꯨꯅ ꯅꯣꯟꯖꯕ ꯋꯥꯍꯩꯗ, ꯁꯥꯍꯦꯕ,
ꯁꯨꯝꯗꯧꯕ ꯍꯥꯏꯌꯨ ꯍꯥꯏ ꯁꯥꯍꯦꯕ ꯀꯩꯊꯦꯜꯒꯤ ꯍꯟꯗꯛ ꯊꯥꯈꯤꯕ ꯀꯣꯏꯂꯥ ꯑꯗꯣ ꯂꯣꯏꯅ ꯐꯀꯥꯏ ꯀꯥꯏꯔꯦ ꯑꯦ ꯀꯝꯗꯧꯅ ꯁꯥꯍꯦꯕ ꯑꯉꯥꯡꯁꯤꯡꯅ ꯈꯣꯠꯇꯨꯅ ꯁꯥꯟꯅꯔꯨꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯒꯥꯔꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯈꯔꯒ ꯇꯧꯕꯒ ꯃꯇꯦꯛ ꯈꯔꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯌꯦꯡꯅꯍꯧꯔꯤ ꯀꯥꯏꯕ ꯈꯔ ꯍꯧꯈꯤꯕ ꯑꯗꯨꯅꯔ ꯈꯪꯗꯦ ꯃꯌꯥꯝ ꯆꯠꯄꯒꯤ ꯂꯣꯏꯅ ꯄꯨꯡꯀꯥꯏ ꯀꯥꯏꯍꯧꯔꯦ ꯆꯥꯎꯕ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯁꯥꯟꯅꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯀꯣꯏꯂꯥ ꯈꯣꯠꯄꯤ ꯁꯥꯟꯅꯩ ꯀꯥꯏ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣ ꯑꯗꯨꯕꯨ ꯁꯣꯔꯣꯛꯇ ꯊꯥꯗꯣꯛꯏꯕ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯆꯠꯂꯣ ꯑꯩꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯉꯛꯑꯦ ꯍꯥꯏ ꯁꯥꯍꯦꯕ ꯑꯗꯨꯕꯨꯗꯤ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯁꯥꯍꯦꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯨꯞ ꯑꯅꯤꯃꯨꯛ ꯊꯥꯅ ꯊꯥꯎ ꯍꯥꯏꯔꯒ ꯇꯩꯔꯒ ꯇꯣꯛꯑꯝꯂꯤꯕ ꯑꯁꯤꯅꯤ ꯆꯥꯎꯕ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯆꯥꯎꯕ ꯂꯠꯂꯠ ꯇꯧꯗꯨꯅ ꯍꯣꯏꯅꯦ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯤꯒꯅꯤ ꯁꯦꯜ ꯌꯥꯝꯅ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯦ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯍꯟꯕ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯈꯔ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯨꯊꯤꯗ ꯁꯥꯍꯦꯕ ꯂꯩꯕꯤꯈꯤꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯃꯨꯊꯤ ꯁꯛ ꯇꯥꯈꯠꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯔꯒꯤ ꯀꯔꯤ ꯋꯥꯐꯝ ꯁꯥꯍꯦꯕꯀ ꯎꯅꯖꯔꯒ ꯁꯥꯒꯗꯕꯅꯤ ꯅꯣꯏꯅ ꯍꯦꯛꯇ ꯎꯅꯒꯦ ꯍꯥꯏꯔꯒ ꯎꯅꯕ ꯌꯥꯕ ꯃꯤꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯅꯤ ꯅꯍꯥ ꯑꯃꯅ ꯐꯤꯡꯂꯞꯅ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪꯅ ꯎꯅꯕ ꯌꯥꯔꯣꯏ ꯀꯥꯏꯗꯤ ꯀꯩꯅꯣ ꯃꯁꯤ ꯌꯥꯝ ꯂꯤꯡꯉꯤꯅꯦ ꯅꯣꯏ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯁꯦꯜ ꯀꯌꯥꯒꯤꯅꯣ ꯈꯣꯏꯌꯥꯎꯁꯤꯗꯨꯅ ꯌꯦꯡꯉꯨ ꯃꯁꯦ ꯑꯅꯤꯗꯣ ꯉꯥꯡꯅꯔꯛꯏ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯁꯥꯍꯦꯕꯅ ꯊꯥꯕꯤꯈꯤꯕ ꯀꯣꯏꯂꯥ ꯑꯗꯣ ꯂꯣꯏꯅ ꯀꯥꯏꯍꯧꯔꯦ ꯊꯥꯈꯤꯕꯗꯨ ꯊꯥꯁꯨ ꯐꯥꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ ꯃꯨꯊꯤ ꯇꯞꯊꯔꯛꯇꯨꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯣꯏꯒꯨꯝꯕ ꯀꯌꯥꯅꯤ ꯂꯥꯛꯏꯕꯁꯦ ꯅꯍꯥꯗꯨ ꯁꯥꯎꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯪꯂꯛꯏ ꯃꯆꯤꯟꯗꯁꯨ ꯑꯔꯦꯝꯕ ꯂꯨꯈꯥ ꯈꯔ ꯆꯥꯔꯒ ꯆꯥꯎꯅ ꯀꯩꯁꯨ ꯉꯥꯡꯕ ꯁꯥꯔꯤ ꯃꯈ꯭ꯌꯥꯠ ꯑꯁꯤ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯥꯎꯔꯞꯅ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯆꯥꯎꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜꯁꯤꯗꯤ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯆꯥꯎꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯆꯪꯕꯤꯔꯛꯎ ꯃꯌꯥꯝꯗꯣ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯂꯛꯏ ꯆꯥꯎꯕ ꯏꯉꯛ ꯉꯛꯅ ꯍꯥꯏ ꯃꯨꯊꯤ ꯁꯠꯄ ꯀꯅꯥ ꯂꯩꯒꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯍꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯅꯍꯥꯗꯨꯅ ꯁꯥꯍꯦꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯤꯕꯤꯒꯅꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯁꯥꯍꯦꯕꯅ ꯊꯥꯕ ꯀꯣꯏꯂꯥꯗꯣ ꯂꯣꯏꯅ ꯀꯥꯏꯍꯧꯔꯦ ꯂꯝꯕꯤ ꯆꯠꯄ ꯑꯃꯠꯇ ꯌꯥꯍꯧꯗ꯭ꯔꯦ ꯀꯣꯏꯂꯥꯁ ꯑꯗꯨ ꯀꯣꯛꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯟꯅ ꯂꯥꯛꯄ ꯅꯨꯄꯥꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤꯅ ꯀꯔꯝꯕ ꯂꯝꯗꯒꯤꯅꯤ ꯇꯥꯗ ꯅꯝꯕꯣꯜꯂꯣꯝꯒꯤꯅꯤ ꯏꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤꯁꯨ ꯌꯥꯗ꯭ꯔꯗꯨꯅ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯍꯥꯗꯣ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯁꯥꯍꯦꯕ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯊꯥꯔꯝꯗꯥꯏꯗꯅ ꯈꯨꯗꯨꯞ ꯑꯅꯤꯃꯨꯛ ꯊꯥꯅ ꯊꯥꯎ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯤꯡꯊꯧ ꯂꯣꯏꯅ ꯆꯣꯡꯈꯠꯂꯛꯏꯁꯤꯕꯨ ꯆꯥꯎꯕ ꯇꯞꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯍꯣꯏ ꯅꯣꯏ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯟꯇ꯭ꯔꯤꯗ ꯑꯗꯨꯝꯅ ꯋꯥꯀꯠꯄ ꯋꯥꯅꯣꯝꯕ ꯀꯅꯥ ꯌꯥꯎꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯧꯊꯣꯛꯂꯒ ꯁꯔꯨ ꯁꯌꯥꯡ ꯑꯗꯨ ꯊꯨꯗꯦꯛꯎꯔꯣ ꯅꯍꯥꯗꯨꯁꯨ ꯏ ꯈꯦꯡꯒꯠꯂꯛꯄꯒꯤ ꯑꯀꯤꯕ ꯀꯔꯤꯃꯇ ꯃꯁꯥꯗꯨꯗ ꯂꯩꯇꯦ ꯅꯍꯥ ꯑꯗꯨ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯑꯣ ꯑꯩꯈꯣꯏꯅ ꯕꯦꯕꯥꯔ ꯇꯧꯕ ꯑꯃꯨꯛꯁꯨ ꯄꯥꯝꯃꯤꯕ ꯑꯣꯏꯔꯦ ꯁꯥꯍꯦꯕꯅ ꯇꯧꯔꯤꯕ ꯀꯩꯗꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯁꯥꯍꯦꯕ ꯈꯪꯕꯤꯗꯦ ꯁꯥꯍꯦꯕꯅ ꯈꯟꯕꯤꯔꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯍꯦꯕꯅ ꯆꯥꯎꯔꯦ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯒꯅꯤ ꯁꯤꯔꯥ ꯃꯁꯤ ꯃꯆꯤꯟꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯏꯅꯦ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯃꯁꯤ ꯄꯨꯊꯣꯛꯈꯣ ꯃꯁꯦ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯟꯒꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯈꯤꯕꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯗꯨꯕꯨ ꯐꯥꯅꯅꯕ ꯂꯥꯛꯅꯩ ꯅꯍꯥ ꯑꯗꯨ ꯊꯅꯥꯁꯤꯡ ꯑꯗꯨꯅ ꯆꯤꯡꯂꯤꯕ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯁꯥꯎꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯆꯠꯇꯨꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯦ ꯈꯨꯠꯇ ꯁꯛꯇꯤ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯕ ꯃꯁꯤ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤꯅꯦ ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯣ ꯐꯨꯖꯤꯜꯂꯨ
Thana amana naha adubu khupakna thajinki. Mataw aduda lakminaba nupa amana. Saheb, tawbigano. Inawsibu thadokpi. Kaisu nataba mairikpidagi maizawbi hauduna chawkhroba maizaw ama chaklakpa tari. Chaoba wahai aduda khara makhaidi taptharai aduga. Lakpaga hana hekta hau. Kaibu kairabasu, karibu oirabasu. Tapna ingna khanaba yai. Adudi nate. Thado. Thana adusu nahadubu thadorai. Ahal aduna makha tarai. Saheb, ngasigidi akhoi chacharai. Saheb na amtang lakpiduna haibidaro. Natragadi leibak miyamgi asawbase sum henkalakpa tari. Asi hairamlaga mayamdu chatki. Hana laklamba nupa adusu. Saheb, aisu yawzakragi. Mayamgi chatpada akhoi-gidasu ngahak yawsinbiro. Nauna koila thariba lam lekai adugi praja pumba sawbana mai haurabani. Thariba koila adu tha phawba chalaktaba aduda kari mu hairuni. Thariba mafam adubu lamdam asigi khwaidagi hena maruoiba lambini. Maduda adu cheksindana thawa sadaba aduda leibak miyam adu thoglakpa hauraklabani. Chaoba sauna laurai. Muthi, satpa. Nakhoi kana lei. Anido phingna chingsilai aduga. Saheb. Nakhoi na kanana asuk yamba mising adu thajilo haibage. Saheb, makhoi mayamna change haibaduda. Hai, thibudru. Mina change tawga haiba khuding loina tawhaladro. Aisi kanano ha. Leibak asigi mantri nadro. Aibu tarai ne hekta unahanba yaba. Aduk pangba. Chaktu pukham amamam chaba. Maduna pangba ngaktani. Muthi ipang pangna. Nupi so dum pangonda unabaduda yagadra haidana. Hai! Tumilayo! Nupi ga nupa ga manaba yaba. Ha! Nupa sing asina lagiba siga. Nupi ga manabra. Apang chakyam chaba sing. Lao, yumda jase. Nakhoi ngasidi aiga wari sanadaba yade. Noi yamna naw chawri natro. Chawba madi mayamna tawramliba tawkiba thabak adugi phajadaba phal lakpa aduda sawbana loikre. Chawba mang thangduna gari adu tamna thuna chatki. Somdana kamdauri tharo wakhal nungaina cinema puthokadawriba nupadugi manakta lai. Bidu tharo ubada harauna changsilai aduga. Tharo sangbi. Nangdi tharo angangbi olamledana. Nate nangbu kari chabagi. Nasaka se hanadagi hena phajatho isibo. Tabido cinema kumgadawri khanbada wakhalse panglungda nungai. Wakhalbu nungairabadi saksu adumma phajai haibaduni. Bidu tharogi wahaiduda hena harauduna. Kari haib. Cinema kumgadawri haib. Nangbu sel kayam leizarage. Yam leireda. Handakti tabiduna piyo haiba sel makai loina piradabani. Aibu cinema bu kumhalani hairagadi loina tawgadawribani. Anise hanadagi khangnaduna leiraba ngaktani bidu masu cinema puthokpa mini haina. Muktuna tharodagi sel laudriba phawba kumhaloi haiduna leiriba mini. Cinema kumbagi hairubada tharo kari amuk watpa nate. Matik chabi nupi amani. Sel laitabana maram oiduna phajaba pumba loshinduna ngasi phawba kumdana leiraklibani. Tharo khawdagi sel mapuna malauthokduna. Tabido sina haurakpagi oirese. Awatpa leirabasu mayam ama pirakani. Kaimta wathaloi. Bidu harauna sel adu karamna laushinduna. Ahanba haurakpagi adu tawbanida. Sidagidi kumba haukragadi mayamna tharo sangbi haidan. Nang ngakta ngairada potnida. Adugi nang haujik changliba sel mayam ase. Sidagi hena sel khawjaw phangadawribani. Tharo so harauna. Asengiro tabido. Hoini. Yamna phanglagadaw potni. Nasak haire thiba nate. Ado tabido. Aigi yase. Semo haibadaini. Masina kamdawba. Yare. Semurano. Masina dum hena phajai. Rasi yamna bu leikrene. Tharo harauna. Minasu adumaina haye. Ado selsibu kayan. Khangdi adum lahoro. Ado cinema nambadi karam kandagi namba hause haibano. Hekta hauradabani. Horen mag ai chatlaga. Nanga pagadaba nupado aduda hairuraki. Ado tabido nang khangidana aina pamba nupado. Magi manadon sumangi makoidudani aina ngauribase. Mado kakthatpa yadeko. Hoine. Aina phananaba loina silage kaidawge. Darkar oiba sel su leirabadi ngamdaba amata leirura. Ado nangbu firon charongadi kamdawba.
ꯇꯥꯕꯤꯗꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯛꯑꯒꯅꯤ ꯍꯧꯖꯤꯛꯁꯨ ꯀꯩꯊꯦꯜꯗꯒꯤ ꯗꯃꯥ ꯑꯃ ꯂꯩꯔꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯏꯁ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯗꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯇꯥꯕꯤꯗꯨ ꯆꯠꯂꯨꯈꯤꯒꯦ ꯊꯔꯣ ꯄꯜꯂꯝꯗꯅ ꯊꯣꯔꯛꯏ ꯕꯤꯗꯨ ꯁꯦꯜ ꯃꯄꯨꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯏꯁ ꯌꯥꯝꯈ꯭ꯔꯦꯗ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯃꯌꯨꯝ ꯍꯥꯏꯔ ꯁꯦꯒꯥꯏꯕꯅꯤ ꯃꯥꯒꯤꯁꯨ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯍꯣꯏꯗ ꯀꯩꯗꯧꯋꯤꯒꯦ ꯑꯩꯒꯤꯁꯨ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯒ ꯂꯣꯏꯔꯦ ꯀꯣꯟꯗꯨꯝ ꯑꯃꯗꯤ ꯊꯣꯏꯕ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯆꯥꯎꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯅꯤ ꯌꯧꯍꯟꯒꯅꯤ ꯍꯥꯏꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯟꯖꯣꯏꯅ ꯀꯣꯟꯗꯨꯝꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯣꯖꯥ ꯍꯟꯗꯛ ꯊꯥꯈꯤꯕ ꯀꯣꯏꯂꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯁꯥꯍꯦꯕꯀꯤ ꯕꯪꯒ꯭ꯂꯣ ꯇꯝꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯔ ꯆꯠꯄ ꯍꯧꯅꯔ ꯃꯥꯜꯂꯦ ꯀꯣꯟꯗꯨꯝ ꯀꯂꯛ ꯄꯦꯟꯅ ꯇꯧꯔꯛꯈꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯊꯥ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯣꯏꯅ ꯈꯪꯅꯕ ꯍꯧꯔꯛꯂꯒꯗꯕꯅꯤ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯊꯣꯏꯕꯅ ꯑꯃꯨꯛ ꯃꯇꯥꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯞ ꯆꯥꯔꯕꯅꯤ ꯍꯟꯗꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯅꯈꯣꯏꯁꯨ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯂꯣꯏꯖꯔꯦ ꯑꯣꯖꯥ ꯃꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯦ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯗꯣꯛꯂꯒꯗꯕ ꯃꯁꯤꯗꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯌꯥꯎꯔꯒꯅꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ ꯐꯖꯕꯤ ꯃꯥꯗꯤ ꯇꯧꯔꯤꯕ ꯂꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ ꯆꯥꯎꯕ ꯂꯥꯛꯂꯒ ꯍꯥꯏꯒꯗꯧꯔꯤꯕ ꯇꯧꯒꯗꯧꯔꯤꯕ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯥꯎꯕ ꯉꯁꯤꯗꯤ ꯋꯥꯅ ꯆꯣꯛꯊꯅ ꯆꯪꯂꯛꯏ ꯐꯖꯕꯤ ꯆꯥꯎꯕꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯍꯟꯖꯤꯟꯕꯤꯔꯛꯏꯗ ꯀꯗꯥꯏꯗ ꯂꯦꯡꯕꯤꯔꯨꯔꯒꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯆꯥꯎꯕ ꯋꯥꯅꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯏꯁꯧꯅ ꯃꯥꯡ ꯊꯪꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯐꯖꯕꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩ ꯍꯛꯆꯥꯡ ꯑꯁꯦ ꯆꯣꯛꯊꯕꯅ ꯌꯥꯗ꯭ꯔꯦ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯐꯖꯕꯤ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯍꯣ ꯆꯣꯛꯊꯅꯤꯌꯦ ꯅꯔꯝ ꯆꯠꯂꯨꯗꯕꯅꯤꯅ ꯀꯔꯤꯗꯤ ꯐꯗꯣꯔꯤꯒꯦ ꯐꯖꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯔꯕꯒꯦ ꯀꯅꯥꯒꯤ ꯂꯂꯤꯇꯥ ꯀꯕꯣꯛꯂꯩ ꯊꯔꯣ ꯑꯃꯨꯕꯤ ꯂꯣꯏꯅ ꯁꯨꯔꯗꯥꯏꯅꯦ ꯆꯥꯎꯕ ꯊꯔꯣ ꯄꯜꯂꯛꯄꯗꯨꯗ ꯉꯛꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯑꯣ ꯍꯥꯏꯕ ꯍꯥꯏꯗꯕ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯉꯁꯤꯁꯨ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯇ꯭ꯔꯤꯕꯁꯦ ꯆꯠꯂꯣ ꯐꯖꯕꯤ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯏ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯣ ꯁꯥꯅꯤꯌꯦ ꯁꯥꯅꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯁꯥꯕ ꯇꯥꯕꯅꯤ ꯆꯥꯎꯕ ꯃꯥꯗꯤ ꯈꯣꯏꯗꯧꯗꯨ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯆꯥꯎꯕ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ ꯐꯖꯕꯤ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯐꯔꯤꯅꯤ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯐꯖꯕꯤ ꯃꯥꯁꯨ ꯆꯥꯎꯕꯒꯤ ꯃꯑꯣꯡꯗꯨꯗ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯐꯖꯕꯤ ꯊꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯐꯖꯕꯤ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯛꯏ ꯍꯧꯖꯤꯛ ꯈꯛꯇꯗ ꯆꯩꯅꯥ ꯐꯪꯂꯛꯄꯒꯨꯝ ꯐꯖꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯌꯥ ꯅꯨꯄꯥ ꯃꯟꯇ꯭ꯔꯤꯅ ꯑꯩꯕꯨ ꯐꯨꯔꯦ ꯑꯩꯕꯨ ꯂꯧ ꯂꯥꯛꯑꯣ ꯏꯃꯥ ꯑꯣ ꯕꯥꯕꯥ ꯑꯩ ꯐꯨꯔꯦ ꯐꯖꯕꯤ ꯂꯥꯎꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯐꯖꯕꯤ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯂꯂꯤꯇꯥ ꯍꯥꯏꯕꯤ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯏꯆꯥ ꯌꯥꯎꯗꯨꯅ ꯂꯩꯔꯛꯂꯕ ꯑꯗꯨꯗ ꯅꯣꯡꯃꯇ ꯐꯨꯈꯤꯕ ꯌꯥꯎꯕ ꯅꯠꯇꯦ ꯐꯩ ꯅꯪ ꯂꯥꯛꯈꯤꯁꯅꯨ ꯑꯩꯅꯅꯦ ꯅꯁꯝꯗꯨ ꯐꯣꯏꯗꯠꯀꯦ ꯐꯖꯕꯤ ꯃꯥꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯪꯗꯕ ꯑꯗꯨꯅ ꯂꯂꯤꯇꯥ ꯃꯥꯕꯨ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯑꯅꯤ ꯑꯁꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯆꯥꯎꯕ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯂꯥꯛꯏ ꯆꯥꯎꯕ ꯍꯦꯛ ꯂꯥꯛꯄꯒ ꯃꯧ ꯏꯕꯦꯝꯃ ꯇꯝꯐꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯍꯦꯕ ꯂꯥꯛꯄ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯆꯥꯎꯕ ꯆꯤꯡ ꯂꯦꯝꯅ ꯀꯔꯤ ꯂꯩꯔꯦ ꯁꯥꯍꯦꯕ ꯌꯥꯔꯒꯗꯤ ꯃꯅꯨꯡꯗ ꯇꯝꯐꯥ ꯃꯥꯅ ꯑꯣꯏꯅ ꯇꯔꯥꯝꯅ ꯍꯦꯛꯇ ꯑꯣꯛꯁꯤꯜꯂꯛꯏ ꯆꯥꯎꯕ ꯃꯥꯁꯨ ꯍꯣꯏ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯃꯨꯊꯤ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯗꯥꯎꯗꯤ ꯌꯥꯏꯅꯦ ꯂꯥꯛꯄꯗ ꯉꯥꯏꯔꯦ ꯍꯦꯛꯇ ꯑꯣꯛꯑꯝꯃꯦꯕ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯊꯣꯛꯄ ꯅꯠꯇꯦꯀꯣ ꯃꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯁꯥꯍꯦꯕꯁꯦ ꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯕꯅꯤ ꯑꯣ ꯃꯤꯒꯤ ꯔꯥꯁꯤ ꯍꯥꯏꯕꯗꯨꯅꯤ ꯚꯣꯠ ꯀꯥꯔꯛꯂꯤꯕꯁꯤꯁꯨꯅꯦ ꯅꯨꯄꯤꯇꯅ ꯊꯥꯗꯗꯨꯗ ꯀꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯉꯥꯏ ꯇꯝꯐꯥ ꯃꯥꯅ ꯑꯣꯏꯅ ꯁꯦꯕꯥ ꯐꯩ ꯁꯥꯍꯦꯕ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯇꯝꯐꯥ
Illiba fi aduna sofa adu phat phat kan thoi. Yare yare. Ado nang bu kari leiraba. Kari tana se haibano. Tampha. Illiba fi aduna mama adu khumjinduna wawa kapa hore. Chawba ngakpana loikre. Magi matawa duda chawba ngakna. Ngaiko ngaiko. Kari no aseng mudu hana amukta haiko. Sahib. Aigi nupado yam phatre. Ai nupado gi yumda leiba ngamdre. No ngambadagi numit taba phawba yu da tawduna leire. Macha mayam duga. Nachana kaya. Tarit ni sahib. Ish, tarit haiba. Ahoy sahib. Ado, hojik kari tana seba. Sahib, aigi nupado yam phatte. No ngambadagi numit taba phawba yu thakduna adum lei. Hala agasu otpa won haibo ai leiba ngamdre. Aduk phataba nupadudi khaidokno. Nasak thiri haibasu nate. Lebak asida nupi leitaba nupa kok thong ama le. Maduda natan. Pakhang tagat tekpa. Pakhang mayam amasu leiri. Sahib, pakhang di yarakadra ne. Isa tarit leirebi aibo. Kaide. Hojikan gi nupi singbu maule sabi haiba mamuk leiri bro. Iman manaraba ngakte. Asengbaro haisibu sahib. Hoine, loina manarene. Nasa nal, give, maraina mayama malakan, kaishu khalugan. Ado sahib, aidi adu maksu pamjati. Icha singse yokpa ngamnanaba, karino thabak amatang pamjab. Kari, thabak haiba. Ahoy sahib. Oh, pare, ngasigidi chal. Kona ne, hayeng amuk hanarasi. Chaoba, lebaki irang marak asida mahak kanam taga unaduna wari sananingde. Tampha chatlage haina khongtang ama ani thangba hore. Chawba mathanta. Masigi muthi keba haiba ani se hatke ko hek lakpaga. Tampha amu hanjilaktuna. Sahib. Kari wale. Icha singdo ngarang degi chak amata chahudi. Chengwana na ba sel somta lehodi. Yaragadi sel kita. Se. Sino kona na ba siloko. Chawba furi khawda yawba sel khare loktoktuna pirei. Tampha harauna. Ahoy sahib, kona amuk lakjaragi. Asi hairaga, chawbagi lengjum maduda takna surami. Chawba ngakna. Hai, kaino ni masibo? Sahib, chatle ko. Tampha, seladu buduna chatkre. Chawba, tampha gi matawaduda. Karino ni hojikan ni nupi singsibo. Nate, ai sibu karino ni urasan. Ai se, mantri ni haibaga si kauru prakhangdeni. Changakpa lakpa khuding mamit u manao. Aise, nupi araiba makhainadi ngauriba jai. Amta natene, arakpa khudingi ba. Tamphada nate, chawbagi manakta somlaktuna tauriba asi. Lebak asigi nupi ayamban. Kanagi mawana phubibagi makong hamdabagi. Magi manakta lakpa khuding. Sel piduna tatharakpa aduda karigumba ama hek leitabada hekta marai. Masigi khudong chaba kaya amasuni mana lauriba. Chawba, kari hairuni nupi singda mana phariba leiriba minungsi thaujal asidi. Chawba kari amu khalurabanu khangde sauning laktawna. Muthi, keba, nakhoy ani kadori. Ani do phingna changsilai aduga. Nakhoy ani aina kari hai. Ngarang da sunatro, hai khriba mayamada. Muthi babita tadana. Sahib, haibiri basibo. Nate, mathong monam khangdaba mi mayam ama changhalak isibu kari. Ha, ai asi mantri ni haiba kaurabro. Sahib na nupi mo wala di changhala o haiba duda. Hai, apang! Chak yam chaba sing. Nupi ni haina mawun khuirabi. Macha na hipu saurabi mayam ama kadawrudoino. Se, aina haiba di. Tagat tek. Chabada hawdaba manba singdo. Khangaba? Anido, wakal yamna tababamna makok adu nomduna. Phagani oja. Ado sahib, wafam amataga. Hayo. Sahib, ngarangi lambi ki matang ado. Ngahak chatuna karino yenghobuna phagani haina khale. Chawba, thawa sadana. Kaidau chaludoino. Moina hairaga hekta chatpa yaba natene. Chalo, hainingba haisa. Hainingba leirasu maraina haijasan. Adugi sarukne, chaba yaba kita kauru. Yumdagi ninthi nungaina charakte. Phagani sahib. Anido thoki. Numit yung bagi pau lakpada. Thanagi thabak haidopagi pau su yaure.
Ibochau magi nupigi manakta changlaktuna. Hai, launi he. Thanagi thabak haidok tawri haine. Thabak haidok tawri ba. Hoine, lau tasi. Icha su soidani yaurakladabani. Thana khanba mising ado mathang haidoi. Phana yamlaba phawbada macha nupa adudi yauraktaba aduda mama ibemana. Nupa, nangbu isagi ming yauraktribasibu karinomi. Langanu, yaurakani soidani yaurakani. Sel khawjau amani thiluri. Mado sahibnasu khanghauriba. Lau yolaga piraklibani haiba. Paudu mathang parakpada macha ibungogi mingdi yaukidre. Achauba pakhatna. Karino ni nupi. Ichagi ming yauraktriba asiba. Aina tahawdaba oiriba zala. Nateda. Aisu tahawde. Ichagi ming sugyaw yaurakte. Hai, kadai. Nacha nupa kaura. Mayamgi che thokpada yaubra yengu hai. Yenguraga kari kanaduino. Yauraktraba asiba. Migi mamangde ikaizai. Achauba makokto paiduna laimaida famthaki. Hare. Aidi loirida. Lau machet amakhaktang leiba adusu yonthokluraga. Thabaksu yauraktraba. Hare. Hai loiridana. Mama ibemasu kaptuna. Ainadi. Masi khangdana tawbirunu. Mantri se karinoma itaw tawi haina phana kana haisabadu. Makhoi mapana anauba mantri lambi thong yamna sem. Yamna phai haiduna tawkhriba natro. Haujiti kari sare. Thariba koila phawba loina kaidan. Lebak irang horiba ase. Achauba sauna haugatuna karinoma kanna thi. Mama ibemana. Karino amuk thiridubo. Kadai. Thangjaudu kadai. Kadai de lekre. Mantri do manga kakke. Usit thawaidaba. Kadai dagino oirodaba wadu khit tawbiranu. Thangna yandringait. Nongmaiduna ne nakoktuda maraina kapsinjarani. Kapsan. Ai sirasi, ma sirasi. Amadi soidana tawraki. Asuk phattaba. Aina mittagi pi phawba taduna mukhung konduna haijakibani. Chatkani. Ai soidana chatkani. Sigi sisano ai. Achauba sawbana mai hauri. Mama ibema pakhatna mapuroibabu phaduna kaptuna hairaki. Makhoi mapa amukta tapthabiko. Aikhoidasu oiramoi mayam punna kari haibado khanaraga loi. Ai chatkani. Ai soidana chatkani. Ai wa chapchabi ama soidana hainarugani. Thabak haibadudine kona chamurak tawrabasu yai. Makhoidi angambani. Phattanungda thoklaga aikhoidani mangjagadawriba. Se amukta tapthabiko kaidawbake. Ibochau magi nupigi mataw aduda nungaidabasu phawjare. Kairo lekagi mamangda ikaibana siloire Ibochau sauna. Asuk phattaba. Mabu yeng mayeng. Asuk yamba seladusu lawkraga. Ira suloi. Mingcha suloi. Ai loi. Imunga do kari mu hairuni wakriba asidi leita lew machet amakhaktang leijaba adusu. Chaubana thajaba kaya piduna namduna yonduna machadabo. Thabak tawnana ba haiduna hona jakhibani. Adubu mikup aduda aremba taakre. Muthi amadi keba chaubugi acha thakaya ama leiduna changlai. Laklabra. Ahoi sahib. Nakhoina leirubani. Mani sahib. Phai. Haujikse matam yamna phatte. Aduna ai kanamtana piba pot charoi. Nakhoina checksina tawgadabani. Sahib. Lambida hadaki thanagi thabagado haidokla mali. Adugi sorokta yamna langna haw. Sahibu madu karamna tawbikibagi. Chauba yen atawbama umsinduna thawa sadana. Kawbu kawkreda ai kuirabani. Sahi tawkib moina thokba maraina tawjagrajani. Aigi soiba yadaba mi kharabudi yaurumgani. Yaudaba kangura khangde yamna langna haw. Tawsanu. Makhoi loinadi aina kadaidagi thabak piba ngamugani. Nate. Makong phawba chumna thangba ngamdaba moina. Thana pami haina lai. Masida kanana ngamgadawribagi. Sahib. Aidi handaki matangsi pukningse irumlum. Lambi kairingaida thabak sumu haidore. Leibak irang wada loiba nangdana chaubana tab oktuna. Tumile. Kuina langba sawba ngamgadaba nate. Chaningai phawba leitaba moina kayam kuina lambi thoktuna lambi thingba irang tawba ngamgani. Aikhoi praja mayam ase pangkhrab kuigadaba nate. Kaimta khalun nungaina leitho. Chauba
ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯕꯛ ꯌꯥꯎꯔꯛꯇꯕꯒꯤ ꯁꯥꯎꯅꯔꯤꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯗꯦ꯫ ꯁꯦꯜꯗꯤ ꯊꯕꯛ ꯌꯥꯎꯗꯕ ꯀꯥꯡꯕꯨ ꯑꯗꯨꯗꯒꯤꯅꯤ ꯕꯣꯔꯥ ꯕꯣꯔꯥ ꯂꯧꯈ꯭ꯔꯤꯕ꯫ ꯈꯨꯜ ꯂꯩꯀꯥꯏ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯊꯕꯛꯀꯤꯅꯤ ꯍꯥꯏꯅ ꯁꯦꯜ ꯌꯥꯝꯅ ꯄꯤꯁꯤꯟꯅꯔꯨꯔꯒ ꯊꯕꯛ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯤ ꯀꯂꯛꯄꯦꯟꯅ ꯊꯣꯡꯒꯥꯟꯗꯒꯤ ꯉꯥꯡꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯗꯨꯒꯤ ꯂꯋꯥꯏ ꯇꯥꯡꯗꯨꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯅꯤ ꯍꯥꯏꯕꯒꯦ? ꯃꯥꯅꯦ ꯃꯥ, ꯗꯣꯁꯅ ꯗꯣꯛ ꯑꯣꯏꯅ ꯆꯥꯛꯇꯨꯅꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯆꯟꯗ꯭ꯔꯤ ꯁꯨꯃꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯆꯟꯗ꯭ꯔꯤ, ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯅꯪꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯑꯣꯅꯦ ꯃꯌꯥꯝꯒꯤ ꯁꯥꯍꯦꯕ ꯃꯟꯇ꯭ꯔꯤ ꯀꯣꯛꯇꯥꯡꯕꯗꯣ, ꯃꯗꯨꯗ ꯊꯅꯥꯒꯤꯅꯤ ꯍꯥꯏꯗꯅ ꯄꯤꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯏ, ꯀꯅꯥꯝꯇ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯤꯅꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯂꯥꯎꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗ꯭ꯔꯕꯔꯣ? ꯀꯩꯅꯣꯅꯦ, ꯊꯅꯥꯒꯤ ꯊꯕꯛꯄꯨ ꯍꯥꯏꯗꯣꯛꯏ, ꯌꯥꯎꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕ? ꯍꯣꯏ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯂꯂꯤꯇꯥ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯉꯥꯡꯅꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯁꯥꯍꯦꯕꯀ ꯌꯥꯝ ꯌꯥꯎꯈ꯭ꯔꯤꯁꯤꯕꯣ? ꯂꯂꯤꯇꯥ ꯂꯨꯝꯗꯨꯅ ꯇꯥꯏ ꯆꯟꯗ꯭ꯔꯤ ꯑꯃꯨꯛꯀꯁꯨ꯫ ꯂꯋꯥꯏ ꯇꯥꯡꯕ, ꯅꯨꯄꯤ ꯆꯣꯞꯄ ꯍꯅꯨꯕ, ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯔꯤ ꯖꯨꯒꯣꯠ ꯆꯥꯒꯗꯧꯔꯤꯒꯦ? ꯃꯍꯥ ꯁꯤꯒꯩꯖꯅꯤ, ꯂꯣꯏꯔꯦꯗꯅ ꯂꯩꯕꯥꯛꯁꯦ ꯃꯥꯅ ꯃꯟꯇ꯭ꯔꯤ ꯍꯦꯛ ꯑꯣꯏꯕꯒ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯉꯥꯏ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯕꯕꯨ ꯏꯅꯦ ꯊꯣꯏꯕꯤꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯣꯛ ꯈꯣꯡꯗꯅ ꯀꯞꯍꯧꯏ꯫ ꯆꯟꯗ꯭ꯔꯤ ꯃꯆꯦꯅ ꯊꯣꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨꯅꯦ ꯀꯞꯄꯗꯤ ꯂꯥꯏꯔꯗꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯅꯒꯗꯧꯔꯤ꯫ ꯃꯇꯝꯗꯨꯗꯅꯦ ꯑꯩꯅ ꯀꯂꯛ ꯄꯦꯟꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯀꯅꯤ꯫ ꯌꯦꯡꯒꯦ, ꯀꯨꯝꯍꯩ ꯌꯦꯡꯒꯦ, ꯁꯥꯍꯦꯕꯀꯤ ꯀꯨꯝꯍꯩ꯫ ꯆꯟꯗ꯭ꯔꯤ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯩꯃꯥ, ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯁꯤꯒꯤ ꯃꯟꯇ꯭ꯔꯤꯁꯤꯅ ꯇꯧꯔꯤꯕꯁꯤ ꯑꯐꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯁꯦ ꯂꯩꯕꯥꯛ ꯏꯔꯥꯡ ꯁꯣꯏꯗꯅ ꯍꯧꯔꯛꯄ ꯇꯥꯔꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯀꯥꯟꯅꯗꯦ, ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯌꯦꯡꯂꯨꯒꯦ꯫ ꯇꯣꯝꯕꯁꯨ ꯃꯌꯥꯝꯒꯤ ꯏꯔꯥꯡ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯂꯂꯤꯇꯥ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯁꯨ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯁꯥꯍꯦꯕꯀꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯁꯥꯍꯦꯕꯇꯣ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯕ ꯇꯥꯔꯦ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯍꯧꯔꯨꯈꯤꯒꯦ꯫ ꯂꯂꯤꯇꯥ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯍꯥꯏꯕ ꯑꯗꯨ ꯊꯣꯛꯂꯔꯦ꯫ ꯑꯃꯒ ꯑꯃꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ, ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯛꯏ꯫ ꯃꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯈꯪꯅ ꯊꯣꯏꯕ ꯀꯣꯟꯗꯨꯝꯒꯤꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯏ꯫ ꯑꯣꯖꯥ! ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯑꯣꯖꯥ, ꯊꯅꯥꯒꯤ ꯊꯕꯛꯇꯨꯁꯨ ꯍꯥꯏꯗꯣꯛꯑ ꯃꯥꯜꯂꯦ꯫ ꯁꯦꯜ ꯄꯨꯁꯤꯜꯂꯨꯕ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯝꯕꯤꯗ ꯌꯥꯝꯅ ꯉꯥꯡꯅꯍꯧꯔꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ꯫ ꯑꯣꯖꯥ, ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯨꯔꯁꯤ꯫ ꯆꯠꯁꯤ ꯑꯣꯖꯥ, ꯔꯦꯗꯤꯑꯣ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯗꯨꯗ ꯍꯥꯏꯍꯧꯔꯨꯔꯁꯤ꯫ ꯆꯨꯝꯃꯤ, ꯃꯇꯥꯡ ꯑꯁꯦ ꯆꯞ ꯆꯥꯔꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ꯫ ꯑꯅꯤꯗꯨꯁꯨ ꯔꯦꯗꯤꯑꯣ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯗꯨ ꯇꯝꯅ ꯆꯠꯅꯅꯕ ꯂꯥꯡꯏ꯫ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯆꯥꯎꯕꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯌꯦꯡꯗꯨꯅ ꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯔꯣ ꯁꯪꯕꯤ ꯉꯁꯤꯁꯨ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯍꯥꯏꯅ ꯀꯟꯅ ꯂꯥꯡꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯥ ꯆꯪꯂꯛꯏ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯆꯠꯂꯨꯒꯅꯨ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯌꯥꯝꯅ ꯁꯥꯎꯅꯔꯤ꯫ ꯁꯦꯜ ꯄꯤꯁꯤꯜꯂꯒ ꯊꯕꯛ ꯌꯥꯎꯅꯔꯛꯇꯦ ꯍꯥꯏꯗꯅ ꯏꯔꯥꯡ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯃꯈꯣꯏ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯨꯕꯨ ꯊꯕꯛ ꯂꯣꯏꯅ ꯌꯥꯎꯍꯟꯕꯗꯤꯅꯦ ꯂꯥꯏ ꯂꯥꯛꯑꯁꯨ ꯀꯅꯥꯅ ꯉꯝꯒꯗꯧꯔꯤꯒꯦ? ꯑꯍꯥꯡꯕ ꯃꯤꯅ ꯈꯤꯇꯪ ꯇꯧꯖꯒꯦ ꯍꯥꯏꯕꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯂꯞ ꯀꯅꯥꯅ ꯉꯝꯗꯣꯔꯤꯒꯦ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯑꯗꯨꯗꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯈ꯭ꯔꯤ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯇꯧꯗꯕ, ꯀꯣꯏꯂꯥ ꯀꯥꯏꯕꯅꯦ, ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯍꯩ ꯌꯥꯝꯅ ꯂꯥꯡꯅꯍꯧꯏ꯫ ꯆꯠꯈꯤꯅꯨ ꯉꯁꯤꯗꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁꯥꯍꯦꯕꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯟꯇ꯭ꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯧꯔꯕꯁꯨ ꯃꯤꯀꯨꯞꯇ ꯇꯣꯛꯈꯤꯅꯤ꯫ ꯁꯥꯍꯦꯕꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯤꯐꯥꯏ ꯌꯥꯝ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕꯁꯨ ꯃꯣꯏꯒꯤ ꯀꯔꯤꯒꯦ ꯃꯩꯈꯨ ꯊꯣꯛꯄꯤ, ꯃꯤꯠ ꯌꯥꯝꯅ ꯊꯨꯞꯄꯤ, ꯃꯣꯔꯣꯛ ꯁꯥꯕꯤ ꯀꯩ ꯌꯥꯝ ꯂꯩꯕꯗꯣ, ꯑꯗꯨꯗꯣ ꯌꯥꯝ ꯂꯩꯕꯅꯦ꯫ ꯑꯩ ꯌꯥꯝ ꯈꯪꯉꯤꯕ꯫ ꯑꯗꯨꯅꯅꯦ ꯃꯊꯨꯟꯁꯤꯡꯗꯨꯗ ꯀꯥꯞꯇꯅ ꯇꯥꯟꯅꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯗꯕꯅꯤ꯫ ꯊꯔꯣ ꯇꯧꯔꯤꯕ ꯂꯥꯡꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯔꯣꯁꯨ ꯃꯥꯅ ꯉꯝꯗꯨꯅ ꯅꯝꯗꯨꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯂꯂꯤꯇꯥ ꯁꯨꯝ ꯊꯣꯔꯛꯄꯗ ꯃꯥꯁꯨ ꯊꯦꯡꯅꯔꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨ
machi machi tasinduna leiribado. Lalita ngahak leptuna kadomda chatsige haina khalli. Tauriba mayamse soidana khanglamgani. Sahib yumda soidana leyak. Yumde hekta changuraki. Lalita yum tamna lai. Tharo tanjaduda chawbagi manakta thungle. Tharo ngasidi yamna koidaba migumna prap changlaktuna chawbagi manakta kit phamtharai. Chawba pakhatna. Kanano? Haima. Adu pakhalidubu kaigino mantri nabo. Chawba tharo oirambaduda wakhal tana. Nang oire. Aidi kanano haina khaluri. Changagi khothega amata haraktabaduda. Haima. Aina changakpasisu ayaba amamuk laukidra. Sahib dine aibu yamna lapna thambiramliba oiredana. Aidi ngasida khangi. Tharo saujinai. Adugi wa natida. Ingit amatang leidana. Asi hairaga lingjum aduda taklauna illi. Tharo noktuna mamangda leiriba yen matum ama mayada hukchilli aduga. Sahibdi ahaw ahaw yam charamina. Hawbu hawtabanida masidi. Nate nangbu amadu hainagadro. Macha ama karima sat hairau haibro. Tharo yendu saina saina. Yaye sahib. Sahib nabu hairabadi aigidi hoitani. Chawba upudagi maya kanba ama khalli aduga. Ngasidi makhongna thongna laklaba saji macha asibu sarak tambiba taridana. Masi hekta pithaki. Chawba yamna maya kanba maputhokduna anidu thakpa horai. Leibang miyam so asabu sum hengkanarai phagi dagi. Irang sagatpa hongnarai tanja aduda nupa ama laktuna. Sahib, muthi, keba. Leiba irang hogadori. Sahib se kadaidanu machalhankibana phagani. Keba mana sohanadagi hairibani. Keba sahib ki manakta changaktuna. Sahib, irang hogadaba mali hairi. Kadaidanu machapana phagadaba mali. Chawba ngawphing. Kari. Leibang miyam irang horakadori. Aibu chelo haiba. Mantri aina chenba. Chawba. Aina chenba. Kanano lakningba laksasanu. Aina loina ngangnagani. Nate. Nakoi asuk yamna leibasibu aibu ngaksimba phawba ngamarosiro. Aina sel mayam ama piduna thamlibadu kari kanari. Chalo. Laklabasune ai leite haina nakoi mayam changduna tan ko chalo. Chawba hairibadu kari mata laude magi thokpa tharoga nungairi ka aduda. Kondum amadi thoibagi kanguna matang aduda chawbagi arola thup sasinaba che chang adu leibak miyam khangnanaba chekhairei. Leibak miyam tare khangle asawbagi matakta asawba haibadu oikre. Leibak miyam magi mahai mahe haunaduna chawbagi manakta na thomjilai. Mayamgi maninadu tabada kebana. Muthi leibak miyam haunaraklaba mali. Masidi kamdawni. Chalo. Nang sahibda pawsi tambusu chalo. Muthi chensinki. Sahib, leibak irang haunaraklai. Mafam ase thadukduna chelhaurase. Kari. Aina chenba. Chalo. Morok sabi mitto pido kapsilucho. Mayam marak aduda langsilucho. Sokpa panba siba yaurabasu aina sel khawjaw yengan. Sel mayam adu ubada loina pangthagadaba ngaktani. Leibak miyam som naksilakpa langbagi makhol tarakpaduda tharosu numsa thina. Sahib, aibu yumda halawbana phagadaba mali. Sahib su hanbinaba tawbiro. Hai, apangbi. Kigan krehi. Aise mantri ni mantri. Nang karigi ki. Aina kanamta changhaloi. Kaimta tawra. Sese, sida nungaina leitu. Horene, irang nimtharaga yumda thinbinida. Inai isil kaya amaga loinana. Chawbana yadraduna tharosu chalhandana manakta leihalli. Leibak miyamgi khoisaunaraba khonjelna amata oina. Mantri huranba hatse. Haujungmok thoraktuna leibak miyamda lale haijagadabani. Lale haijagadabani. Nakal amadagi amu. Mantri pham thado. Haujungmak thadogadabani. Khonjelasina pumnin ninkre. Muthi amadi keba chenthokduna mayam aduda. Mayam amukta ngaibiko. Mantri haujung mafam asida leite. Ngahak leiraga tapda ingna karino haibadu sanase. Mayamdugi manungda nupi amana tholaktuna sauna. Kari mantri leitaba. Aikoi pauloina phangduna lakibani. Haujik mantri gauthoro. Leibak miyam asida. Masana tawjakiba maralado lale haina haijagadabani. Mayam adusu amata oina. Haijagadabani. Tasengna mayam aikoina hairibase asengbani. Sahib leite.
Leibak miyam hairibadu sukta tadi naha khara amana thugaiba yankaiba kaya ama tawrai kuihaude mikup phade magi araiba paiduna thudekpa yankaiba haurai chawba mapana langlibadu taraduna hais masidi thugairidana kaidini chawbana lairiba kaduda mingsel ama kaiduna mangaduda nungama tarai tharo pakhatna saheb kaino tawrisidi aidi kamdawni ngaikho ai thokduna tapna ingna haigi nang sida leiram sese kaisu tawra ai mantri chawba ai hainarugi leiriba mayam adudagi miyam aduga muknaba inaba haurami chawba thawa sadana thoi kanano khangdaba amana mantri thore mantri hase asi hairaga mayam adu chawba tamna chensili chawba nga hakti gyan mangi chawba mayam aduna omsinkre muthi keba mithu pikapuni noiba hai kapuni ai bu siba tare ne nupi amana phanek adu sat lauthoklaga chawbugi masadra kansilai khangbra nang nupi gi phanek yamna pamba dai ne leibak gi thabakti tawni khangdaba leibak miyambu apangbu siba marak asida nupi amana tharubu chingduna puthore mayam oktabi nupi amasu leire masisu hase asi harga nupi mayam do chensinduna tharubu masam phoibawo phobawo tawrai tharo makhut adu lonaduna mayam aidi kaimte yawba nate aisu mayam gumani aina haribase thajabi saheb ka mantri ga mari amata leina jadi aiga kari leina daba kari gi khangdaba mayam do hena phujille chawba phanekna kupsilakpa aduda masa pumba gyan mangduna keba muthi ka ai kainu ma tawre asi hariga chawba leimai aduda takhre ani dusu chawbana adumna tawkibadu pakhatna lawi hai kana le mithu pikapo mai khutho pikapo leiriba thana mayam adusu haikibaga tawbana hale leibak mayam adusu magi thawaidabu hinglabadi haiduna magi thokpa chenba haunarai haujikti punglang langlamba mayam adu kanamta laikhidre loina kaiduna chenakhre tharo changsinduna saheb nakhoi kana leibage saheb se laying sangdon to pusi mayam do khudakta chawbu laying sangda pukre somda thokliba irang adu tadabida lalita sumang adu da leptuna saheb inamsi Fajabi khonjel adu lalita gi ni haiba khangi Fajabi sauna tholakduna hekta lai o lakpiredana aisu sombu lakpa ngai jaramlibani lalita matawadu da hainadaba poi inamsi sahebu ngasidi saheb leite saheb ki mahutta aiga oina unaba tari aisu saheb unaba lakjabani saheb leitrabadi chacharage karigi chatpa yar nasamse phoikiga dawribani asi hairaga Fajabi lalita gi masamadu hekta lami anido sumang adu da phunarei satpa anidu na tawribadu uraduna imasi indomcha kaino hanu thangsida amtu thadopiyuse masamse koktrima makai phoidatke tawngambise mana aibu phuhanbani masida phudatke satpa anidu bu khamtoknaba laknei lekai gi nupi ama changlaktuna inamsi haima kaino tawrisidi mau adu anidu ubada khamtoktuna inamsi anta tokpiyu kadobage somda saheb do leibak miyam changduna nungna thumjindana laying sangda yaukhre hairi wahaidu tabada anidu chap leptuna Fajabi pakhatna ha kari haiba nang saheb bo hoi igi khongjela do yang khatuna lengbo otpa ngamdri hai mangak to paiduna maraiga do lammuk sangna tingthokduna leiri hai Fajabi amadi lalita ma phi semduna saheb asi hairaga anidu laying sangtamna chenkre leibak miyam su tare mantri chawba hakjangi phibam yamna lure phagatpa ngamlaroi haina leibak miyamna kalakpene mana tawbuna mana phangbani haina matam amagi mantri chawba haujikte ngakpaiba mantri chawba haina wawa launakre